Cristiano Ronaldo Ngasisu Khwaidagi Faba player Oiri. Cristiano Ronaldo Haujiksu Malemgi Oina Khwaidagi Faba player Oiri Haina Al Ittifaqi goalkeeper Paulo Victor na phongdokre. Mahak na hai Cristiano Ronaldo da ningjaba kaya lay. Mahak ka sanaba phangbay basi khudong saba manay Manchester United ka lainaramba contract tagi termination tawraba mahak Al Nassr ga sign tawnakre. January 2022 da contract agreement sign tawnabaga loinana mahaki employer honglaga nay Ronaldo na Al Nassr da yaurakpaga loinana ahanba match ama maipakpa ngamkhrabane. Match adu loiraba matung Ittifaqi player sing mangak wang na haigatuna chatpa ngamkhe. Mamang sayolda Riyadh Al-Star 11 ge captain oirakpaga loinana Paris Saint-Germain PSG ga sanabada manga mari da maithi khibane. Paulo Victor na goalkeeper ama oina khudongchaba du phangkhe. Loinana chapchana pass tawbasu ngamkhibane. Cristiano Ronaldo ge jersey chamri nongmada Al Nassr official store dagi yonba ngamkhre. Cristiano Ronaldo public icon ama oina miyamna khangnaraba miyoy ama nei. Football gi lam khakta natana malem gi sakhangnaraba miyoy ama nei. Mahaki Instagram da follower million chamnga ka kuntra ka nipan leire platform asida mi masing khwaidagi yamna leiba misaksu oire. Mary Kom na Wrestling Federation gi oversight committee lusing laga nei. World champion nupi boxer amasung Olympic bronze medalist MC Mary Kom na government na appoint tawkiba member mga na saba Wrestling Federation of India WFI ge oversight committee lusing laga nei. Committee adu do Olympic bronze medalist wrestler Yogeshwar Datta amasung hanagi India ge badminton star Tripti Murgundesu maruway raba member sing oina yaukre. Union Minister for Sports and Youth Affairs Anurag Thakur na ngarang ningthawkaba numitta oversight committee sembagi wafam adu lauthokhe. Committee adu the target Olympic podium scheme ge tops hanage CEO captain Rajako Palan amasung hanage sai executive director teams Radhika Sriman Suyauke Murgunde government ki mission Olympic cell ge member amasu oire. Ngarang sports minister Anurag Thakur na media da haike mahak na hana lauthokibagum na oversight committee aduna WFI gi nungtigi oiba thabak thorom sing paiba da natana wrestler sing na tawragliba serious oiba allegation sing adugi matangda wahong pahong tawgani amasung report ama submit tawgani. Olympian Brazang Punia Saksi Malik Venus Fogad Ravi Dahiya amasung Deepak Punia na lusing duna wrestler kangbu ama na WFI na makoy gi government ke mismanagement amasung co-sing amasung WFI gi president na nupi wrestler sing da sexual harassment sa thaba yauna mathong hukta thabak thoram kaya tawre haina maral siraduna mafam asige jantar mantar da protest ama sathakraba matungda WFI gi nungtigi tawgada thabak thoram sing handle tawnaba oversight committee adu sembagi wafam haukiba thangje numitta Thakur na lauthokhe government na WFI ge assistant secretary Binod Tomar su suspend tawkhe. Oversight committee na inquiry mapung phana luisindriba phauba Bris Bhushan Saran Singhabu WFI gi president oina thabak tawba thingle amasung WFI gi nungtigi oiba thabak thoramda khut thingjindana bakhangan khre haina Thakur na ngarang phongdorokre. National capital aduda leiba Thakur gi resident ta ani suba miphamama pangthokraba matungda India gi wrestler sing na hauki bairai numit ki numidang athengbada makoi gi protest adu yaithokhe. Mifam adu ahing nong yai henba phawba pangthoklaba matungda wrestler Vajrang Punia media da Wrestling Federation of India gi mathakta action laukhalaga ni haina Thakur na thajaba piraklaba matungda wrestler sing gi khongjang handokle haina lauthorokhe. Hauki ba yumsa kaisa numita WFI president Bris Bhushan Saran Singhana nupi wrestler sing da sexual harassment chathai sponsorship fund lana sisna yamasung athlete sing mismanagement sathai haina maral siduna protest ama chathakhe. Aroibada tabiriba pumnamak po thagachare.